ꯁꯤꯒꯤ ꯖꯒꯥꯁꯤꯅ ꯅꯝꯗꯣꯂꯨꯡ ꯒꯦꯠ ꯍꯥꯏꯔ ꯈꯪꯅꯕ ꯖꯒꯥꯗꯨꯅꯦ ꯏꯁꯤꯡ ꯐꯖꯅ ꯆꯥꯎꯕꯅꯦ ꯍꯥꯟꯅ ꯆꯥꯎꯔꯝꯕ ꯆꯥꯡꯗꯨꯗꯒꯤ 30%ꯗꯤ ꯃꯌꯦꯡ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯪꯉꯒ ꯂꯩꯕꯗꯤ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛ ꯆꯪꯐꯝ ꯖꯒꯥ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯒ ꯐꯖꯅ ꯌꯣꯟꯕ ꯖꯒꯥꯗꯨꯅꯦ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯑꯒ ꯌꯣꯟꯕ ꯖꯒꯥꯗꯨꯅꯤ ꯏꯁꯤꯡ ꯐꯖꯅ ꯊꯨꯝꯃꯦ ꯃꯌꯦꯡ ꯈꯛꯇꯪ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯅꯨꯃꯤꯠ 6-7 ꯆꯪꯒꯗꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯁꯤꯅ ISPT ꯔꯣꯗ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯖꯒꯥꯗꯨꯅꯦ ꯂꯥꯞꯅ ꯌꯦꯡꯕꯗ ꯏꯁꯤꯡ ꯆꯥꯎꯗꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯆꯦꯁꯀꯤ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯂꯣꯏꯌꯦ ꯐꯨꯠ 3.5 ꯈꯔ ꯍꯦꯟꯅ 5ꯁꯨ ꯌꯧꯗꯕꯤ ꯖꯒꯥꯗ ꯏꯁꯤꯡ ꯐꯖꯅ ꯆꯦꯟꯕ ꯁꯤꯒꯤ ꯖꯒꯥꯁꯤꯗꯤ ꯍꯥꯟꯅꯗꯤ ꯍꯧꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯕꯅꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒ ꯊꯥꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤ ꯐꯥꯎꯐꯝ ꯃꯥꯜꯂꯦ ꯒꯥꯏꯄꯨꯏꯅꯝ ꯒꯦꯠ ꯍꯥꯏꯕ ꯁꯤꯒꯤ ꯖꯒꯥꯁꯤ ꯏꯁꯤꯡ ꯐꯖꯅ ꯆꯥꯎꯋꯦ ꯁꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯥ ꯅꯨꯡꯁꯥ ꯄꯔꯦꯡ ꯁꯥ ꯌꯣꯟꯕ ꯖꯒꯥꯗꯨꯅꯦ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯊꯥꯖꯗꯅ ꯉꯔꯥꯡꯗꯒꯤ ꯈꯤꯇꯪ ꯍꯟꯊꯔꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯖꯒꯥꯁꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯋꯤ ꯌꯦꯡꯕꯗꯗꯤ ꯁꯨꯝ ꯐꯖꯕ ꯌꯥꯝ ꯊꯦꯟꯕ ꯃꯥꯟꯕꯅꯦ ꯆꯪꯉꯀꯥꯟꯗꯒꯗꯤ ꯐꯖꯅ ꯂꯨꯔꯝꯗꯣꯏꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯀꯥꯔ ꯑꯃꯁꯨ ꯊꯨꯝꯍꯧꯔꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯎꯠꯆꯔꯛꯀꯦ ꯁꯥꯏꯒꯤ ꯖꯒꯥꯁꯤꯗꯤ ꯑꯩꯅ ꯆꯪꯉꯤꯕ ꯁꯥꯏꯒꯤ ꯖꯒꯥꯁꯤꯗꯤ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯨꯝꯗ꯭ꯔꯤꯕ ꯖꯒꯥꯅꯦꯕ ꯈ꯭ꯋꯥꯡꯒꯤ ꯃꯊꯛ ꯌꯧꯔꯦ ꯄꯦꯇꯤ ꯐꯥꯕꯝꯕꯨꯗꯤ ꯌꯧꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯗꯦꯟꯖꯔ ꯑꯣꯏꯕꯅ ꯆꯪꯗ꯭ꯔꯦ ꯖꯨꯝ ꯇꯧꯔꯒ ꯌꯦꯡꯉꯦ ꯇꯤꯡꯒꯪ ꯄꯥꯝꯕ꯭ꯔꯥ ꯇꯤꯡꯒꯪ ꯄꯥꯝꯕ ꯃꯥꯜꯂꯦ ꯁꯤꯒꯤ ꯎꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯇꯧꯋꯦ ꯄꯨꯛꯆꯦꯜ ꯆꯥꯎꯋꯦ ꯋꯥꯈꯜꯗ ꯑꯐꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯕ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯁꯦ ꯐꯖꯅ ꯊꯥꯡꯇꯣꯔꯛꯑꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅꯕ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯝꯕꯤꯔꯝ ꯇꯥꯔꯒꯗꯤ ꯃꯊꯪ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯨ ꯏꯁꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯈꯨꯔꯧ ꯊꯥꯡꯒꯗꯕꯅ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯤꯡꯁꯤꯜꯂꯒ ꯁꯥꯏꯟ ꯇꯧꯔꯒ ꯊꯝꯍꯧꯋꯦ ꯌꯥꯝ ꯐꯖꯅ ꯊꯝꯃꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯟꯇꯔ ꯏꯁꯇꯦꯠ ꯕꯁ ꯇꯔꯃꯤꯅꯁ ꯏꯝꯐꯥꯜꯒꯤ ꯒꯦꯠꯇꯨꯅꯤ ꯂꯨꯏꯀꯣ ꯐꯖꯅ ꯂꯨꯏ ꯁꯥꯏ ꯖꯒꯥꯁꯦ ꯒꯥꯔꯤ ꯊꯧꯕꯗꯒ ꯒꯨꯗꯨꯛ ꯒꯨꯗꯥꯛꯀ ꯌꯥꯝ ꯅꯥꯏꯕ ꯖꯒꯥꯅꯤ ꯄꯨꯡꯊꯨꯝ ꯊꯨꯝꯈ꯭ꯔꯦ ꯍꯣꯇꯦꯜ ꯍꯦꯕꯟ ꯒꯦꯠ ꯏꯁꯤꯡ ꯊꯨꯝꯃꯤ ꯐꯖꯅ ꯆꯦꯜꯂꯤ ꯏꯔꯩ ꯌꯥꯝ ꯀꯜꯂꯤ ꯆꯦꯟꯗꯕ ꯃꯥꯟꯕ ꯋꯥꯅꯤ ꯃꯅꯥꯛ ꯁꯥꯏꯗ ꯅꯞꯄꯗꯗꯤ ꯆꯦꯟꯊꯒꯦ ꯇꯧꯏ ꯁꯤꯗ ꯄꯨꯊꯣꯔꯛꯏꯁꯤꯅ
ꯕꯦꯀꯔꯤꯒꯤ ꯑꯥꯏꯇꯦꯝꯅꯤ ꯍꯥꯏ ꯍꯤꯗ ꯄꯨꯊꯣꯔꯛꯑꯒ ꯃꯩꯁꯨ ꯃꯨꯠꯂꯦ ꯃꯩ ꯃꯨꯠꯄꯅꯤꯅ ꯑꯇꯣꯞꯄ ꯖꯒꯥꯗ ꯄꯨꯔꯒ ꯐꯖꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯖꯒꯥꯗ ꯄꯨꯔꯒ ꯐꯖꯅ ꯑꯃꯨꯛ ꯁꯥꯕꯤ ꯁꯦꯞ ꯇꯧꯔꯦ ꯁꯦꯞ ꯇꯧꯔꯦ ꯁꯦꯞ ꯇꯧꯔꯦ ꯆꯦꯞꯄꯤꯀꯣ ꯆꯦꯞꯄꯤꯀꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯩꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯀꯥꯔ ꯑꯅꯤꯈꯛ ꯎꯒꯅꯤꯕ ꯁꯤꯒꯤ ꯀꯥꯔꯁꯤꯅꯦꯕ ꯊꯃꯣꯏ ꯁꯣꯛꯄꯅ ꯍꯥꯏꯁꯦ ꯃꯈꯣꯏꯅꯗꯤ ꯈꯜꯂꯝꯗꯣꯏꯅꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯈꯥꯝꯃꯒꯗꯤ ꯁꯦꯞ ꯑꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯦꯕ ꯑꯗꯣ ꯏꯁꯤꯡꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯎꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯔꯁꯤ ꯊꯨꯝꯈ꯭ꯔꯤꯅꯦ ꯂꯧꯊꯣꯛꯄꯤꯅꯁꯨ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯨꯝꯃꯒ ꯂꯩꯗꯣꯏꯅꯦꯕ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯐꯖꯅ ꯊꯨꯝꯃꯒ ꯂꯩꯈꯤꯕ ꯃꯐꯝꯅꯦꯕ ꯀꯥꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯡ ꯈꯔ ꯇꯥꯏ ꯍꯥꯏꯕ 30%ꯗꯤ ꯃꯌꯦꯡ ꯇꯥꯍꯧꯋꯦ ꯇꯥꯔꯒꯁꯨ ꯂꯧꯊꯣꯛꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯧꯋꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯉꯁꯥꯏ ꯄꯨꯡ 2 ꯐꯥꯎꯒꯤ ꯂꯦꯚꯦꯜꯁꯤꯗ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯂꯩꯍꯧꯔꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯤꯁꯦ ꯃꯊꯛꯇꯁꯨ ꯃꯤ ꯑꯃꯅꯤ ꯂꯩ ꯒꯥꯔꯤ ꯁꯪꯉꯤꯔ ꯈꯪꯗꯦ ꯃꯄꯨꯗꯨꯗꯤ ꯊꯃꯣꯏ ꯀꯥꯏꯔꯝꯒꯅꯤ ꯑꯩꯒꯤ ꯀꯥꯔꯁꯦ ꯇꯥꯎ ꯂꯩꯔꯦꯅ ꯁꯤꯅ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯚꯟ ꯑꯩꯒꯤꯃꯛ ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯒꯤ ꯀꯥꯔ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯊꯃꯣꯏꯁꯦ ꯁꯦꯠ ꯀꯥꯏꯅꯦꯕ ꯀꯥꯔꯁꯤꯃꯛꯇꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯗꯦꯕ ꯀꯔꯃ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯌꯨꯝ ꯑꯃꯗ ꯌꯥꯝ ꯇꯉꯥꯏ ꯐꯗꯅ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯀꯥꯔ ꯍꯥꯏꯕ ꯚꯦhicle ꯐꯖꯅ ꯊꯨꯝꯃꯤ ꯌꯦꯡꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯃꯁꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯆꯧꯕꯒ ꯋꯤꯁꯀ ꯆꯣꯡꯈꯠꯂꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯟꯅ ꯈꯔ ꯀꯨꯠꯄꯒ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯝꯈ꯭ꯔꯦ ꯃꯌꯦꯡ ꯈꯛꯇꯪ ꯇꯥꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ 30%ꯗꯤ ꯃꯌꯦꯡ ꯍꯟꯊꯩꯅ ꯈꯜꯂꯦ ꯃꯤꯁꯨ ꯌꯦꯡꯕ ꯂꯥꯛꯏ ꯌꯦꯡꯕ ꯈꯔꯗꯤ ꯂꯠꯂꯤ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯗꯤ ꯃꯤꯁꯤ ꯀ꯭ꯔꯤꯛ ꯏꯅꯒꯗꯕ ꯃꯥꯜꯂꯦ ꯈꯤꯇꯪꯁꯨ ꯍꯟꯊꯔꯛꯑꯒ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥꯅꯦꯕ ꯅꯥꯀꯟ ꯅꯥꯀꯟꯗ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔꯗ ꯍꯥꯡꯕ ꯗꯨꯀꯥꯟꯒꯤ ꯂꯣꯏ ꯆꯦꯟꯊꯈ꯭ꯔꯦ ꯃꯗꯨꯗ ꯅꯠꯇꯅ ꯃꯗꯨꯒꯤ ꯅꯥꯀꯟꯗ ꯍꯥꯡꯕ ꯁꯣꯞ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯍꯥꯡꯕ ꯁꯣꯞꯈꯩꯗꯤ ꯂꯣꯏ ꯊꯨꯝꯃꯦ ꯃꯅꯨꯡꯗ ꯌꯥꯎꯕ ꯄꯣꯠꯁꯤꯡꯁꯦ ꯃꯥꯡꯉꯝꯒꯗ꯭ꯔꯥ ꯇꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯒ ꯈꯪꯒꯗꯕꯗꯣ ꯉꯥꯏꯔꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯕ ꯕꯤꯍꯥꯔꯗꯒꯤ ꯏꯁꯤꯡꯒꯤ ꯈꯪꯆꯥꯎꯕꯗꯣ ꯑꯩꯈꯣꯏꯅꯒ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯒ ꯌꯦꯡꯕ ꯌꯨꯇꯨꯕꯇꯒ ꯌꯦꯡꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯍꯧꯖꯤꯛ ꯍꯛꯊꯦꯡꯅꯅ ꯎꯔꯨꯔꯀꯥꯟꯗꯒꯗꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ SDRFꯀꯤ ꯇꯤꯝ ꯂꯩ ARꯒꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯂꯩ ꯑꯗꯨꯒ UNLF ꯀꯔꯝꯕ ꯒ꯭ꯔꯨꯞꯅꯣ ꯈꯪꯗꯦ ꯈꯔ ꯊꯦꯡꯅꯩ ꯃꯈꯣꯏꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯍꯧꯋꯤ ꯌꯥꯝ ꯍꯥꯏꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯁꯤꯒꯤ ꯏꯁꯇꯤꯌꯥꯔꯗꯅꯤ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯒ ꯂꯥꯏꯚ ꯅꯝꯖꯈꯤꯕꯗꯨ ꯁ꯭ꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯨꯕꯣꯝ ꯌꯧꯕ ꯖꯒꯥꯗꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤꯅ ꯆꯤꯡꯃꯩꯔꯣꯡꯗ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯒꯤ ꯁꯤꯗ ꯂꯣꯏꯅ ꯃꯤꯁꯤꯡꯒ ꯂꯣꯏꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯤꯕ ꯊꯕꯛꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥꯁꯦ ꯅꯝꯗꯣꯂꯣꯡꯒꯤ ꯒꯦꯠ ꯐꯖꯍꯧꯔꯦ ꯍꯞꯇꯥ ꯑꯃꯔꯣꯝꯗꯤ ꯆꯪꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ
ꯏꯁꯤꯡ ꯀꯪꯈ꯭ꯔꯒꯁꯨ ꯃꯗꯨꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯁꯤꯅ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯆꯪꯐꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯐꯥꯎꯒꯤ ꯃꯇꯝꯗ ꯑꯣꯏꯍꯧꯕ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯆꯪꯐꯝ ꯖꯒꯥꯗꯨꯅꯦ ꯏꯁꯤꯡꯁꯦ ꯐꯖꯅ ꯆꯦꯜꯂꯦ ꯁꯤꯁꯤꯅ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ 2nd IRB ꯔꯤꯌꯔ ꯍꯦꯗꯀ꯭ꯋꯥꯇꯔꯅꯤ ꯑꯗꯨꯒ 9 IRBꯁꯨ ꯂꯩꯕ ꯖꯒꯥꯗꯣ ꯏꯁꯤꯡ ꯐꯖꯅ ꯊꯨꯝꯕꯅꯤ ꯁꯤꯗꯤ ꯃꯌꯦꯡ ꯈꯔ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯒꯕꯔꯅꯔꯒꯤ ꯃꯅꯥꯛ BJPꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯄꯣꯖꯤꯠꯀꯤ ꯖꯒꯥꯗꯅꯤ ꯏꯁꯤꯡ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯏꯁꯨ ꯀꯥꯔꯒꯨꯝꯕ ꯊꯧꯍꯟꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯁꯨꯝ ꯆꯠꯂꯦ ꯗꯤꯚꯥꯏꯗꯔꯒꯤ ꯋꯥꯡꯃ ꯆꯠꯂꯦ ꯁꯤꯁꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟ ꯍꯥꯏꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯒꯦꯠꯇꯨꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯅ